ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯍꯩ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨꯡ ꯑꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯏꯆꯝ ꯆꯝꯕ ꯆꯟꯗꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯉꯧꯇꯛ ꯇꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯁꯝꯂꯥꯡ ꯑꯗꯨꯅ ꯁꯥꯡꯅ ꯆꯣꯏꯖꯥꯏꯅꯅ ꯊꯥꯗꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯨꯀꯛ ꯇꯧꯗꯨꯅ ꯃꯁꯥꯏ ꯑꯗꯨꯁꯨ ꯔꯥꯁꯤ ꯂꯩꯅ ꯊꯥꯗꯔꯝꯃꯤ꯫ ꯅꯥꯞꯄꯗ ꯇꯈꯦꯜ ꯂꯩ, ꯍꯦꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃꯁꯨ ꯆꯤꯜꯂꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯄꯥꯈꯪ ꯀꯌꯥꯗꯤ ꯉꯥꯎꯗꯨꯅ ꯋꯥꯟꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯒꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯤꯡꯌꯦꯜꯅꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯁꯤꯡꯌꯦꯜꯅ ꯄꯥꯈꯠꯅ, "ꯑꯁ, ꯑꯩꯕꯨ ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ, ꯅꯪꯍꯧꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯦꯜ ꯈꯔ ꯌꯥꯡꯁꯤꯟꯅ ꯆꯠꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩ ꯄꯥꯝꯕꯤꯁꯤꯡꯅ ꯇꯦꯛꯊꯕ ꯃꯈꯩ ꯁꯥꯠꯄ ꯑꯇꯣꯞꯄ ꯂꯩ ꯄꯥꯝꯕꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯣꯏꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯨꯇ꯭ꯔꯤꯛꯂꯨꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯇꯨꯝꯕꯥꯗ ꯀꯜꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩ ꯈꯔ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯔꯥꯎꯅ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯩꯇꯥꯟ ꯑꯃꯗꯤ ꯃꯦꯀ꯭ꯔꯨꯞ ꯊꯥꯗꯨꯅ ꯃꯃꯤꯠ ꯆꯦꯖꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯄꯤꯛꯄ ꯌꯨꯝ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯥꯀꯣꯛꯄ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯗꯨ ꯈꯪꯍꯧꯗꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯒ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯔꯥꯎꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗ ꯄꯪꯐꯥꯎꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯔꯛ ꯑꯗꯨꯗꯒꯤ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯁꯤꯡꯌꯦꯜꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯤꯡꯌꯦꯜꯕꯨ ꯉꯥꯎꯖꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯇꯕ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯣꯟꯅ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥ ꯅꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯞꯇꯛꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯤꯡꯌꯦꯜꯅ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ ꯈꯪꯂꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯁꯤꯡꯌꯦꯜꯅ ꯊꯥꯕ ꯃꯦꯀ꯭ꯔꯨꯞꯀꯤ ꯃꯅꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯄꯥꯔꯤꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯅ ꯐꯅ ꯋꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯡꯌꯦꯜꯇꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯖꯔꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ, "ꯍꯦ ꯊꯃꯣꯏ, ꯅꯪꯁꯨ ꯈꯔ ꯇꯞꯊꯣꯛꯀꯗꯧꯔꯒꯦ? ꯑꯩꯕꯨ ꯃꯤꯍꯨꯟ ꯆꯣꯡꯈꯠꯈꯤꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯈꯔ ꯈꯔ ꯂꯣꯟꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯖꯕꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕꯤꯗꯧꯔꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯤꯡꯌꯦꯜꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯞꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯄꯥꯔꯤꯁꯨ ꯂꯩꯃꯥꯏꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯤꯡꯌꯦꯜ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯑꯁ, ꯁꯤꯔꯝꯅꯤꯗ ꯈꯤꯇꯪꯉꯥꯏꯗ꯫ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯃꯥꯒꯤ ꯅꯥꯞꯄꯗ ꯊꯦꯠꯂꯤꯕ ꯇꯈꯦꯜ ꯂꯩꯗꯨꯅ ꯃꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯁ, ꯀꯔꯤ ꯀꯔꯝꯕ ꯃꯄꯨꯅꯕꯨ ꯁꯦꯝꯂꯤꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕ?" ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯀꯥꯏꯔꯗꯨꯅ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ, "ꯑꯧ, ꯂꯥꯛꯑꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯑꯁ, ꯏꯃꯥ, ꯅꯪꯁꯤꯗꯤ ꯈꯣꯟꯖꯦꯜꯅꯤꯅ ꯀ꯭ꯋꯥꯛꯇꯒꯤ ꯈꯔ ꯍꯦꯜꯂꯤ, ꯊꯤꯔꯤꯕ ꯌꯥꯛꯏꯕ. ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯤ ꯇꯨꯝꯅꯈ꯭ꯔꯅꯤ, ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ." ꯃꯦꯝꯆꯥꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, "ꯅꯠꯇꯦꯅꯦ, ꯑꯌꯨꯛ ꯑꯉꯟꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯍꯦꯛꯇ ꯑꯁꯤꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯅꯠꯇꯦ. ꯑꯁꯤꯗ ꯀꯅꯥ ꯊꯤꯔꯤꯅꯣꯕ? ꯍꯦꯂꯣꯏꯔꯣ, ꯚꯨꯠꯂꯣ, ꯂꯥꯏꯔꯦꯝꯕꯤꯔꯣ? ꯍꯪꯂꯨꯔꯕꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯀꯅꯤ. ꯅꯪ ꯑꯃꯀꯣ ꯁꯣꯅꯣꯑꯣꯏ ꯐꯣꯅꯣꯑꯣꯏ ꯇꯧꯔꯕꯅꯤ." "ꯑꯣ, ꯑꯩꯗꯤꯅꯦ ꯉꯥꯎꯔꯦ ꯍꯥꯏꯇꯥꯔꯦ. ꯀꯗꯥꯏ ꯄꯤꯔꯛꯑꯣ, ꯁꯨꯝꯁꯤꯗ ꯄꯤꯔꯛꯑꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯆꯠꯂꯣ. ꯁ꯭ꯋꯥꯏꯁꯤꯗ ꯀ꯭ꯋꯥꯛ ꯁꯥꯔꯅꯨ." ꯃꯦꯝꯆꯥꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤ ꯍꯠꯂꯒ, "ꯃꯀꯣꯛ ꯑꯁꯤ ꯆꯥꯛꯂꯕ ꯑꯉꯥꯡꯅꯤ ꯃꯁꯤ. ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯨꯀꯣ, ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯝꯃꯣ ꯑꯗꯨꯒ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯁꯤꯟꯅꯔꯒ,
ꯍꯣꯏ ꯏꯁꯣꯔ, ꯅꯪ ꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯣ? ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦꯗ. ꯏꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯃꯒ ꯑꯀꯣꯏꯕꯗ ꯁꯟꯋꯣ ꯉꯥꯅꯨꯋꯣ ꯌꯦꯜꯂꯣ. ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯈꯔ ꯁꯣꯏ, ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯈꯔ ꯇꯧ. ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯩꯁꯣꯅꯣ. ꯄꯥꯔꯤꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯛꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯥꯔꯛꯄꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯇꯥꯎ ꯊꯣꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯇꯨꯡꯗ ꯈꯪꯍꯟꯍꯜꯂꯦ. ꯑꯗꯨꯒ ꯃꯆꯤꯟ ꯊꯤꯔꯒ, ꯍꯦ ꯊꯣꯔꯥꯏ ꯃꯆꯥ, ꯅꯪ ꯑꯣꯏꯔꯦ? ꯑꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯔꯥꯏ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯎꯕꯤꯔꯕꯅꯦꯕ. ꯑꯗꯨꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯇꯥꯡꯂꯕ ꯃꯅꯤ ꯑꯩꯉꯣꯟꯗ. ꯏꯕꯨꯡꯉꯣ ꯅꯪ ꯑꯃ, ꯅꯣꯏ ꯃꯥꯅ ꯃꯌꯥꯝꯒ ꯈꯖꯤꯛꯇꯪ ꯃꯥꯟꯅꯗꯦ, ꯀꯣꯛ ꯆꯥꯛꯂꯞ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦꯕꯣ. ꯄꯥꯔꯤꯅ ꯁꯨꯝꯆꯤꯠ ꯑꯗꯨ ꯁꯤꯠꯅ ꯁꯤꯠꯅ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ? ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯑꯃ ꯄꯥꯔꯤꯗ ꯇꯝꯂꯛꯏ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯂꯥꯎꯅ ꯊꯥꯗꯩ. ꯃꯃꯤꯠ ꯆꯣꯏꯊꯣꯛꯇꯕ ꯃꯈꯩ ꯊꯣꯏꯕꯗ ꯌꯦꯡꯂꯛꯏ. ꯑꯉꯛꯄꯒꯤ ꯁꯛꯐꯝ ꯎꯠꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯂꯒ ꯍꯥꯏꯔꯛꯏ. ꯍꯥ, ꯀꯔꯤꯕ? ꯆꯅꯨꯕꯣ? ꯊꯣꯏꯕꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯍꯣꯏ ꯏꯇꯥꯎ, ꯃꯥ ꯊꯥ 3ꯒꯤ ꯑꯉꯥꯡ ꯑꯃ ꯅꯥꯎ ꯄꯨꯔꯒ ꯂꯩꯔꯝꯃꯤ. ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥꯎ? ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ. ꯄꯥꯔꯤꯅ ꯁꯥꯎꯅ ꯊꯣꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯨꯗꯨꯝꯅ ꯁꯨꯗꯠꯂꯝꯃꯤ. ꯊꯣꯏꯕꯅ ꯉꯛꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯃꯊꯥꯅꯒ ꯃꯊꯥ ꯁꯥꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯩ ꯋꯥꯈꯜꯅꯣ? ꯀꯣꯛꯁꯦ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯔꯣ? ꯄꯥꯔꯤꯅ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋ ꯇꯧꯔꯒ, ꯅꯪꯁꯤꯕꯨ ꯅꯨꯄꯥꯔꯣ? ꯍꯥ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯪꯂꯕꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ. ꯃꯤꯅ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯈꯤꯅꯤ. ꯅꯠꯇꯦ, ꯆꯅꯨꯗꯨꯕꯨ ꯅꯪꯒ ꯈꯪꯅꯕ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯤꯗꯥꯏꯅꯦ. ꯃꯥꯅ ꯅꯥꯎ ꯄꯨꯔꯒ ꯃꯄꯥꯁꯨ ꯅꯪ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯕꯤꯔꯤꯕ? ꯅꯨꯄꯤꯗꯨꯅ ꯑꯣꯛꯇ꯭ꯔꯒ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯂꯧꯒꯗꯕ. ꯍꯣꯏ, ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯅꯪ ꯇꯧꯔꯗꯤꯅꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ? ꯉꯥꯎꯒꯅꯨꯀꯣ. ꯊꯣꯏꯕꯅ ꯀꯞꯂꯒ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯗꯤ ꯆꯅꯨꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯎ. ꯄꯥꯔꯤꯅ ꯃꯀꯣꯛ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ, ꯑꯁ, ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯗ. ꯑꯗꯨ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯉꯣ. ꯑꯗꯨꯒꯅꯦ, ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯒ ꯆꯅꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ. ꯑꯗꯨꯗꯤ ꯃꯁꯤ ꯅꯠꯇꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ. ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ. ꯃꯥꯅ ꯐꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯕꯁꯨ, ꯅꯨꯄꯥ ꯀꯌꯥꯒ ꯂꯣꯏꯅꯔꯕꯁꯨ, ꯑꯩ ꯀꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯂꯣꯏ. ꯇꯧꯕꯇꯕꯨ ꯑꯩ ꯃꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ. ꯃꯥꯒ ꯑꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯍꯧꯕ ꯄꯥꯝꯃꯤ. ꯃꯥꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯍꯟꯕ ꯄꯥꯝꯗꯦ. ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯗꯣ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯆꯦꯜꯍꯧꯕ ꯂꯨꯍꯣꯡꯍꯧꯕ ꯄꯥꯝꯃꯤ. ꯄꯥꯔꯤꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ, ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ. ꯑꯩꯁꯤꯕꯨ ꯂꯥꯏꯔꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯗꯨꯕ? ꯑꯁ ꯏꯇꯥꯎ, ꯋꯥꯊꯤ ꯇꯧꯔꯅꯨꯕ. ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯆꯤꯟꯈꯥ ꯐꯥꯎꯕ ꯐꯖꯅ ꯇꯦꯡꯗ꯭ꯔꯤ. ꯑꯁꯤ ꯂꯣꯏꯔꯒꯅꯦ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛ ꯁꯣꯏꯗꯣꯏꯅꯤ. ꯁꯤ ꯂꯣꯏꯔꯒ ꯈꯟꯅꯔꯁꯤꯀꯣ. ꯊꯣꯏꯕꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ, ꯑꯁ, ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏꯍꯦ. ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯈꯨꯂꯥꯡꯒꯥꯡ ꯀꯧꯏ. ꯄꯥꯔꯤꯅ ꯁꯨꯝꯆꯤꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ, ꯅꯃꯥꯏꯗꯨꯗ ꯁꯨꯝꯆꯤꯠꯁꯤꯅ ꯍꯦꯛ ꯀꯟꯁꯤꯟꯕ. ꯊꯣꯏꯕꯅ ꯆꯦꯟꯆꯠ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯒ, ꯀꯟꯗ ꯀꯜꯂꯛꯇꯧ ꯃꯥꯜꯂꯤꯅꯦ. ꯌꯨꯝꯒ ꯄꯥꯟ ꯈꯪꯉꯔꯣꯏꯅꯦ ꯁꯣꯅꯣꯁꯤꯗꯤ. ꯁꯠ ꯂꯣꯏꯁꯤꯜꯂꯨ. ꯑꯩ ꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯉꯥꯏꯔꯒꯦ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯈꯨꯠꯇ ꯈꯧꯖꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯏꯁꯩ ꯉꯪꯂꯒ ꯆꯪꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ, ꯇꯨ, ꯆꯤꯡꯒꯟꯕꯤ ꯑꯃꯁꯨ ꯆꯪꯉꯛꯑꯦ. ꯈꯗꯥꯡ ꯐꯕ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯔꯣ. ꯑꯗꯨꯒꯅꯦ ꯈꯟꯅꯔꯁꯤꯀꯣ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯄꯥꯔꯤꯅ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯄꯥꯎꯗꯣ? ꯏꯇꯥꯎ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ. ꯃꯥꯅ ꯇꯝꯂꯛꯄꯗꯒꯤ ꯈꯪꯕꯅꯤ. ꯑꯩꯅ ꯉꯔꯥꯡ ꯃꯥ ꯎꯅꯕ ꯆꯠꯄꯗ ꯃꯥ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕ. ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯒ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ. ꯑꯗꯨꯗ ꯃꯥꯅ ꯄꯥꯎ ꯇꯝꯃꯛꯄꯅꯤ. ꯑꯦ, ꯆꯅꯨꯅ ꯍꯥꯏꯔꯛꯄ ꯅꯠꯇꯕ ꯃꯃꯥꯟꯅꯕꯤꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯅꯤ ꯍꯥꯏꯕ? ꯑꯁ,
ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯏꯇꯥꯎ, ꯃꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯝꯅ ꯀꯩꯁꯨ ꯃꯆꯤꯟ ꯊꯤꯔꯣꯏ. ꯑꯩꯅ ꯌꯥꯝ ꯊꯥꯖꯩ. ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯗꯕ ꯀꯩꯁꯨ ꯉꯥꯡꯗꯕꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ. ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯄꯥꯔꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, ꯑꯗꯣ ꯆꯅꯨꯒ ꯎꯅꯔꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯄꯅ ꯐꯩ. ꯆꯨꯝꯃꯦ ꯐꯔꯦ ꯂꯥꯜꯂꯦ ꯐꯔꯦ, ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒ ꯈꯟꯅꯔꯁꯤ. ꯃꯁꯥꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯦ ꯂꯥꯜꯂꯦ ꯈꯪꯗꯣꯛꯈꯤꯁꯤ. ꯑꯗꯨꯒ ꯊꯕꯛ ꯄꯥꯏꯈꯠꯁꯤ. ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯊꯣꯏꯕꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯅ ꯄꯥꯔꯤꯗ ꯀꯣꯟꯁꯤꯜꯂꯒ, ꯏꯇꯥꯎ, ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ. ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝ ꯑꯃꯠꯇ ꯈꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯤꯊꯣꯛꯇꯨꯅ ꯂꯥꯛꯂꯤ. ꯑꯗꯨꯅ ꯏꯇꯥꯎ, ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯕꯤꯌꯨ. ꯑꯩ ꯆꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ. ꯍꯣꯏꯕ, ꯑꯁ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯆꯅꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯎꯅꯊꯣꯛꯎꯁꯤ. ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯅꯨꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯆꯅꯨꯗꯨ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ, ꯏꯇꯥꯎ, ꯑꯁꯤꯕꯨ ꯆꯅꯨ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤ. ꯃꯥꯗꯤ ꯅꯨꯄꯥꯁꯤꯒ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕ? ꯀꯥꯟꯅꯗꯦ ꯏꯇꯥꯎ. ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯁꯤ. ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯠꯄ ꯃꯐꯝ ꯑꯃꯗꯒꯤ ꯆꯅꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯟꯅ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯆꯅꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯑꯣꯏꯅꯅ ꯊꯥꯖꯤꯜꯂꯒ, ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯈꯤꯗꯕꯅꯤ. ꯅꯨꯄꯥ ꯑꯗꯨꯅ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯁꯥꯎꯔꯅꯨ. ꯑꯩ ꯇꯧꯒꯦ ꯇꯧꯕ ꯅꯠꯇꯦ. ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯄꯨꯄꯨꯗꯣ, ꯃꯥ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯇꯛꯂꯝꯗꯅ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯀꯥꯎꯗꯦ. ꯊꯃꯣꯏ ꯁꯦꯡꯅ ꯏꯔꯥꯠꯇꯨꯅ ꯊꯃꯣꯏꯗ ꯊꯝꯕꯅ ꯉꯁꯤꯁꯨ ꯅꯅꯥꯛꯇ ꯍꯜꯂꯛꯂꯤꯕꯁꯤꯅꯤ. ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯀꯩꯗꯧꯅꯨꯡꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯨꯏ. ꯆꯅꯨꯅ ꯀꯦꯁꯤꯟꯅꯔꯒ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇꯒ ꯄꯣꯛꯂꯨꯔꯦ. ꯅꯪꯅꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤ. ꯁꯣꯝꯗꯅ ꯊꯥ 3ꯁꯨ ꯁꯨꯖꯤꯜꯂꯛꯂꯤ. ꯑꯗꯨꯗꯗꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯁꯣꯟꯊꯃꯟꯈꯤꯗꯨꯅ ꯀꯌꯥꯗ ꯋꯥꯔꯨꯔꯦ. ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯄꯥꯎ ꯑꯁꯦ ꯁꯔꯥ ꯁꯟꯈꯤꯒꯗꯧꯔꯤꯕꯅꯤ. ꯃꯗꯨꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯗꯣ ꯍꯛꯊꯦꯡꯅꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ. ꯑꯗꯨꯕꯨ ꯑꯩ ꯊꯧꯅꯥ ꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯔ ꯐꯪꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯂꯩꯁꯤꯟꯒꯦ ꯈꯟꯈꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯃꯥꯏ ꯑꯁꯤ ꯃꯤꯃꯥꯡꯗ ꯆꯣꯞꯍꯧꯕꯗꯤ ꯆꯣꯞꯂꯔꯣꯏ ꯍꯥꯏꯗꯨꯅꯤ. ꯅꯪꯅ ꯈꯤꯇꯪ ꯊꯦꯡꯊꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯝꯂꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯥ ꯑꯃꯇꯪꯗꯤ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤꯕꯅꯤ. ꯐꯤꯕꯝꯅ ꯂꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯗꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯛꯁꯤꯜꯂꯒ ꯆꯤꯟꯁꯤꯟꯒꯦ ꯈꯟꯈꯤ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯑꯣ, ꯃꯁꯤꯔ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯟꯈꯤꯕꯒꯤ ꯃꯔꯝ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨꯅ ꯉꯛꯅ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯆꯅꯨꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯀꯅꯥꯅꯣ ꯃꯥꯗꯤ ꯆꯅꯨ? ꯆꯅꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ, ꯃꯁꯤꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯩꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯣ. ꯊꯣꯏꯕ, ꯃꯥꯒꯤ ꯃꯃꯤꯡꯅ ꯄꯥꯏꯈꯣꯝꯕ ꯀꯧꯕꯅꯤ, ꯈꯪꯅꯧꯋꯣ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯀꯨꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯀꯅꯥ? ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞ ꯇꯥꯔꯦꯗꯅ. ꯄꯥꯏꯈꯣꯝꯕꯁꯨ ꯊꯧ ꯁꯥꯗꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯣ, ꯅꯪ ꯑꯣꯏꯔꯦ ꯃꯇꯝ ꯈꯔꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯦ. ꯑꯗꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ. ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯃꯄꯨ ꯂꯥꯛꯏ. ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯒꯦ ꯈꯟꯒꯅꯨ. ꯄꯥꯔꯤꯅ ꯊꯣꯏꯕꯒꯤ ꯅꯤꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯝꯃꯤ. ꯊꯣꯏꯕꯅ ꯁꯥꯎꯅ, ꯆꯅꯨ, ꯅꯪꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯐꯝꯂ? ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯍꯟꯕꯤꯔꯤꯕꯅꯣ? ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯁꯦ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯦ ꯑꯩ. ꯅꯨꯡꯁꯤꯕꯁꯨ ꯍꯩꯔꯛꯇꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯍꯟꯈꯤ. ꯅꯪꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ
ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ꯫ ꯆꯅꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯊꯣꯏꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯇꯁꯦꯡꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯅꯪꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯗꯥ ꯄꯥꯏꯈꯣꯝꯕꯒꯤ ꯑꯉꯥꯡ ꯅꯥꯎꯄꯨꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯊꯦꯡꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯈꯤꯕ ꯃꯇꯝ ꯈꯔ ꯑꯗꯣ ꯀꯥꯎꯊꯣꯛꯄꯗ ꯑꯔꯥꯏꯕ ꯑꯣꯏꯒꯅꯤ꯫ ꯄꯥꯔꯤꯅ ꯃꯔꯛ ꯊꯠꯂꯒ, ꯍꯣꯏ, ꯑꯩꯕꯨꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯩꯁꯨꯕꯨꯗꯤ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯇꯥꯎꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯔꯝꯒꯦ꯫ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯄꯥꯔꯤꯅ ꯆꯅꯨꯗ ꯌꯦꯡꯂꯒ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯇꯝꯅ ꯄꯨꯗꯦ, ꯆꯍꯤꯅ ꯄꯨꯗꯦ, ꯁꯛꯇꯝꯅ ꯄꯨꯗꯦ꯫ ꯃꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯣꯝꯅ ꯏꯇꯥꯎ ꯑꯁꯦ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯂꯝꯕꯤꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯂꯣꯏꯔꯦ, ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯨꯞꯊꯣꯛꯄ ꯌꯥꯕ ꯆꯨꯞꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯃꯛ ꯏꯇꯥꯎꯁꯤꯅ ꯀꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯁꯥꯎꯈꯤꯗꯦ, ꯋꯥꯔꯧꯈꯤꯗꯦ꯫ ꯑꯩꯈꯣꯏꯅꯗꯨꯝ ꯑꯩꯒꯤ ꯏꯅꯥꯛꯇ ꯋꯥꯈꯜ ꯋꯥꯅ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯥꯎꯄꯨꯏ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡ ꯁꯤꯟꯕꯤꯌꯨ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ꯫ ꯑꯩꯁꯨ ꯑꯃꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯒꯤꯗꯃꯛ ꯃꯇꯦꯡ ꯑꯗꯣ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯩꯅ ꯈꯜꯂꯦ ꯃꯁꯤ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇꯗꯤ ꯃꯗꯣ ꯇꯁꯦꯡꯅ ꯃꯥꯅ ꯅꯪꯕꯨ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯩ ꯈꯪꯉꯦ ꯃꯁꯦ ꯑꯉꯥꯎꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯉꯥꯎꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯒꯤ ꯑꯄꯪꯕ ꯏꯇꯥꯎ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯅ ꯍꯔꯥꯎꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯆꯠꯂꯁꯤ ꯂꯥꯎ ꯏꯇꯥꯎ, ꯀꯥꯟꯅꯗꯕꯗ ꯅꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯇꯁꯦꯡꯅ ꯄꯥꯔꯤꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ꯫ ꯄꯥꯔꯤꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯇꯥꯎ ꯀꯞꯊꯣꯛꯑꯣ, ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯀꯞꯊꯣꯛꯂꯒ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯅꯤ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯞꯂꯒ, ꯏꯇꯥꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯉꯁꯤꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯁꯦ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯌꯨ ꯊꯛꯀꯦ ꯏꯇꯥꯎ꯫ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯄꯥꯔꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, ꯐꯔꯦ ꯂꯥꯎ, ꯅꯪꯅꯕꯨ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯄꯦꯟꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯊꯣꯏꯕꯕꯨ ꯌꯨ ꯊꯛꯐꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯌꯨ ꯊꯛꯆꯗ꯭ꯔꯤꯕ ꯊꯣꯏꯕꯗꯨ ꯉꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯏꯇꯥꯎ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯪ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯅꯔꯝꯃꯅꯤ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯁꯝꯕꯤꯗꯨꯅ ꯊꯣꯏꯕꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯔꯥꯅꯤꯗꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯕꯣ? ꯍꯥ ꯄꯥꯔꯤ, ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯄꯥꯔꯤꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯔꯥꯅꯤꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯂꯒ, ꯂꯥꯛꯆꯩꯗ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯤ ꯅꯨꯄꯤꯅꯣ! ꯃꯄꯨꯟꯁꯤꯒꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯆꯥꯁꯦ ꯃꯍꯥꯛ ꯊꯛꯀꯤ, ꯍꯟꯗꯛꯀꯤ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕ ꯉꯝꯕ! ꯅꯪꯒꯤꯁꯨ ꯅꯤꯡꯉꯝꯗꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤꯗꯅ꯫ ꯏꯃꯥ, ꯏꯇꯥꯎꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯗ ꯉꯥꯏꯔꯝꯃꯅꯤ, ꯍꯜꯂꯒꯦ꯫ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫
ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯐꯝ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯇꯟꯗꯟ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯉꯥꯜ ꯑꯣꯏꯕ ꯍꯥꯏꯕꯕꯨ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯀꯤꯒꯟꯗꯕ ꯄꯥꯔꯤ ꯑꯗꯨ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯃꯅ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯄꯥꯔꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯩ ꯁꯤꯡꯌꯦꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯪꯍꯟꯍꯜꯂꯤ꯫ ꯂꯩꯃꯥꯏꯗ ꯉꯛꯅ ꯇꯨꯁꯤꯜꯂꯤ꯫ ꯁꯤꯡꯌꯦꯜ ꯄꯥꯈꯠꯅ ꯐꯝꯊꯔꯛꯂꯒ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ, ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯔꯤꯕꯗꯨꯕꯣ? ꯄꯥꯔꯤꯗꯤ ꯃꯁꯥ ꯑꯗꯨ ꯑꯉꯛꯄꯒ ꯍꯔꯥꯎꯕꯒꯅ ꯊꯟꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯃꯅꯥꯛꯇ ꯅꯛꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯕꯨ? ꯄꯥꯔꯤ ꯏꯊꯛ ꯊꯛꯀꯠꯅ ꯑꯩꯕꯨꯔꯣ? ꯄꯥꯔꯤ ꯀꯧꯏ꯫ ꯁꯤꯡꯌꯦꯜꯅ ꯃꯆꯤꯜ ꯑꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯍꯩꯃꯥ, ꯏꯕꯨꯡꯗꯤ ꯉꯥꯎꯔꯦꯗꯅ? ꯑꯩꯕꯣ? ꯈꯔꯕꯨꯗꯤ ꯉꯥꯎꯕꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏ꯫ ꯁꯤꯡꯌꯦꯜꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯏꯕꯨꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ꯫ ꯑꯣ, ꯀꯩ ꯃꯇꯦꯡꯅꯣ? ꯌꯥꯏ, ꯄꯥꯡꯉꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯕꯨꯡ, ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯑꯣ꯫ ꯄꯥꯔꯤꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯁꯤꯡꯌꯦꯜꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯟꯗꯅ ꯁꯤꯡꯌꯦꯜꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯅ ꯆꯠꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯑꯇꯣꯞꯄꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯤ ꯄꯣꯡ ꯇꯥꯗꯕꯒꯨꯝꯅ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯝꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯤ꯫ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯁꯤꯡꯌꯦꯜꯅ ꯄꯨꯔꯛꯂꯤꯕ ꯃꯩꯔꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯉꯥꯜ ꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯦꯛꯄꯤ ꯑꯃꯗꯤ ꯑꯀꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯛꯂꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯤꯡꯌꯦꯜꯅ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯋꯥꯠ ꯋꯥꯠꯇ꯭ꯔꯦ ꯏꯕꯨꯡ, ꯌꯧꯒꯗꯧꯔꯦ꯫ ꯁꯤꯡꯌꯦꯜꯅ ꯃꯣꯡ ꯍꯥꯗꯅ ꯑꯍꯤꯡ ꯑꯗꯨ ꯅꯨꯄꯤ ꯃꯥꯅ ꯃꯇꯣꯝꯇ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯅ ꯊꯧꯅꯥ ꯐꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯁꯤꯡꯌꯦꯜꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯅꯠꯇ꯭ꯔꯒꯅ ꯁꯤꯡꯌꯦꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯞꯇꯛꯅ ꯃꯤ ꯆꯤꯛꯂꯕ ꯆꯤꯡꯌꯥꯑꯣꯏ ꯎꯃꯪꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯏꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯁꯤꯡꯌꯦꯜꯅ ꯇꯨ ꯏꯕꯨꯡ, ꯑꯁꯤꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗꯅꯤ꯫ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯣ, ꯌꯧꯕ ꯐꯥꯎꯗꯤ ꯌꯧꯔꯦꯗꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ, ꯃꯐꯤ ꯑꯆꯣꯟꯕ ꯁꯦꯠꯄ, ꯃꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄ, ꯃꯈꯨꯠ ꯑꯣꯏꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯅ ꯉꯥꯏꯕꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯍꯅꯨꯕ ꯑꯗꯨ ꯎꯕꯗ ꯃꯊꯕꯥꯛ ꯑꯗꯨ ꯁꯣꯔ ꯉꯥꯏꯍꯥꯛꯇꯪ ꯊꯤꯡꯒꯠꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯔꯒ ꯉꯛꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯍꯥꯛꯄꯨ ꯑꯃꯥꯏꯕꯗꯨ ꯅꯠꯇꯕ꯭ꯔꯥ? ꯍꯅꯨꯕꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯅꯤ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯉꯛꯄ꯭ꯔꯥ? ꯄꯥꯔꯤ ꯁꯣꯔ ꯑꯗꯨ ꯈꯞ ꯈꯞ ꯆꯤꯡꯂꯒ ꯅꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯅꯨꯕ ꯑꯗꯨꯅ ꯊꯧ ꯁꯥꯗꯅ ꯈꯣꯟꯖꯦꯜ ꯍꯧꯕ ꯃꯈꯩ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯍꯜꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯁꯤꯡꯌꯦꯜꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯔꯤꯕꯨ ꯀꯩꯁꯨ ꯈꯟꯗꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯒꯠꯂꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯄꯥꯔꯤꯗꯨ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯤꯡꯍꯦꯜ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯆꯥꯗꯧꯕ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯦꯟꯊꯣꯛꯐꯝ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯄꯥꯈꯠꯅ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ"꯫ ꯁꯤꯡꯍꯦꯜꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯄꯥꯔꯤ ꯇꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯁꯨ ꯋꯥꯒꯅꯨ ꯁꯛꯍꯦꯟꯕꯥꯎ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯒꯅꯤ"꯫ ꯄꯥꯔꯤꯅ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯜꯂꯒ "ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯍꯧꯖꯤꯛꯃꯛ ꯅꯁꯛ ꯇꯥꯛꯎ"꯫ ꯁꯤꯡꯍꯦꯜꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯒ "ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯤꯕ, ꯑꯩꯅ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅꯗꯤ ꯌꯦꯡꯖꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯨꯗꯤꯡꯃꯛ ꯎꯏ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯈꯪꯅꯤꯡꯕ ꯄꯥꯝꯕꯒꯤꯅꯣ? ꯑꯩ ꯃꯔꯝ ꯑꯗꯣ ꯈꯪꯕ ꯄꯥꯝꯃꯤ"꯫ ꯄꯥꯔꯤ ꯄꯥꯈꯠꯄ ꯑꯗꯨ ꯈꯔ ꯐꯥꯊꯔꯒ "ꯑꯗꯨꯗꯤ ꯑꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯐꯠꯇꯕ ꯈꯜꯂꯒ ꯅꯪꯕꯨ ꯌꯦꯡꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯈꯜꯂꯒ ꯎꯔꯛ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯤ"꯫ ꯄꯥꯔꯤꯅ ꯏꯀꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯂꯠꯇꯛ ꯇꯧꯅ "ꯑꯗꯨꯗꯤ ꯀꯩꯅꯣ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯩ, ꯄꯥꯝꯖꯩ, ꯑꯗꯨꯒꯤ ꯌꯦꯡꯖꯕꯅꯤ꯫ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯃꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯕꯒꯦ"꯫ "ꯀꯔꯤ? ꯑꯩꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥꯡꯗ ꯐꯣꯡꯅ ꯊꯣꯔꯛꯇ꯭ꯔꯤꯕ"꯫ "ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯁꯨ ꯑꯣꯏ꯫ ꯃꯤ ꯃꯆꯥ ꯃꯁꯛ ꯐꯖꯕꯤꯗꯣ ꯂꯧꯔꯨꯔꯒ ಲಾꯏꯔꯕ ꯑꯩꯅ ꯀꯔꯤ ꯊꯥꯛꯇꯨꯅ ꯄꯤꯖꯒꯅꯤ, ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ? ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯁꯦꯜ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯒꯦ ꯈꯟꯕꯅꯤ"꯫ "ꯃꯗꯨꯕꯨ ꯌꯥꯕ꯭ꯔꯅꯦ? ꯅꯪꯅ ꯉꯥꯏꯔꯤꯉꯩ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯒ ꯈꯪꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ"꯫ "ꯑꯩ ꯅꯪꯕꯨ ꯊꯥꯖꯩ, ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯩꯁꯨ ꯀꯣꯏꯔꯣꯏ ꯍꯥꯏꯕ"꯫ ꯁꯤꯡꯍꯦꯜꯅ ꯉꯛꯅ "ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ꯫ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯨꯛꯆꯦꯜꯁꯨ ꯑꯝꯇ ꯈꯪꯗꯅ ꯑꯩꯕꯨ ꯀꯝꯗꯧꯅ ꯊꯥꯖꯔꯤꯕ? ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯅꯤꯗ ꯅꯪꯒꯤꯗꯨꯗꯤ"꯫ "ꯁꯤꯡꯍꯦꯜ, ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯟꯖꯔꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯅ ꯌꯦꯡꯉꯔꯣꯏ, ꯐꯣꯡꯅ ꯑꯣꯏꯅ ꯌꯦꯡꯉꯒꯦꯕ"꯫ "ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ"꯫ ꯄꯥꯔꯤꯅ ꯃꯃꯤꯠ ꯑꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯒ "ꯑꯩꯗꯣ ꯅꯪꯕꯨ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯅꯛꯄꯗ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯡ ꯈꯪꯕꯗ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ"꯫ "ꯂꯩꯇꯦ"꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯌꯨꯝꯗ ꯏꯃꯥ ꯈꯛꯇꯪ ꯂꯩꯕ, ꯑꯩ ꯍꯜꯂꯛꯇꯕꯗ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯁꯪꯁꯥꯔ ꯑꯗꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯅꯤ"꯫ ꯄꯥꯔꯤꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯂꯒ "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ"꯫ "ꯁꯤꯡꯍꯦꯜ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯍꯜꯂꯅꯨ꯫ ꯏꯃꯥꯗꯣ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤꯕ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯩ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯉꯔꯣꯏꯒꯦꯕ, ꯑꯩ ꯂꯥꯜꯂꯦꯕ"꯫ ꯁꯤꯡꯍꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯧ ꯁꯥꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕ ꯀꯞ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯀꯤꯕꯅ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ꯫ "ꯊꯣꯡꯅꯥꯎꯗꯣ ꯑꯝꯇ ꯂꯣꯟꯁꯤꯜꯂꯣ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ"꯫ ꯁꯤꯡꯍꯦꯜꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯔꯕ꯭ꯔꯥ? ꯃꯐꯝ ꯑꯁꯦ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯅꯤ"꯫ "ꯀꯩꯅꯣ? ꯑꯩꯕꯨ ꯑꯝꯇ ꯋꯥꯈꯜ ꯇꯥꯍꯜꯂꯣ, ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ"꯫ "ꯇꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯔꯕꯗꯤ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ"꯫ "ꯀꯔꯤ? ꯅꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤ"꯫ "ꯃꯥꯅꯤ꯫ ꯑꯗꯨ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ"꯫ "ꯅꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ? ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩ ꯍꯥꯏꯕꯗꯥꯏꯅꯦ"꯫ ꯁꯤꯡꯍꯦꯜꯅ ꯀꯞꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ "ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯄꯨꯟꯅ ꯑꯩꯒ ꯊꯥꯔꯒ 5 ꯂꯩꯔꯝꯃꯤ꯫
ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ 5ꯁꯦ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯅ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯃꯥꯏꯕ ꯑꯅꯤꯈꯛ ꯂꯥꯛꯈꯤ꯫ ꯑꯃꯅ ꯏꯄꯨ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯒ ꯑꯃꯅ ꯑꯃꯥꯏꯕ ꯈꯨꯂꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯄꯥꯔꯤꯅ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ, "ꯀꯔꯤ, ꯑꯃꯥꯏꯕ ꯈꯨꯂꯦꯟ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯇꯥꯕꯗ ꯏꯄꯨ ꯑꯃꯥꯏꯕꯅ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯑꯗꯣ ꯂꯧꯕ ꯄꯥꯝꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯅ ꯅꯤꯡꯉꯝꯂꯛꯇꯗꯅ ꯃꯍꯥꯛ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯈꯤ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯣ ꯀꯝꯗꯧꯅ ꯍꯤꯡꯂꯝꯂꯤꯕꯅꯣ? ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯂ ꯅꯠꯇ꯭ꯔꯒꯅ ꯃꯤꯇ꯭ꯔꯪꯂ?" "ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯗꯨ ꯁꯥꯒꯠꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ, ꯃꯤꯌꯥꯝꯗ ꯄꯥꯎ ꯂꯥꯟꯅ ꯁꯟꯇꯣꯛꯈꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯤꯕꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯅꯠꯇꯦ, ꯑꯃꯥꯏꯕ ꯈꯨꯂꯦꯟꯅꯤ." ꯄꯥꯔꯤꯅ ꯈꯪꯅꯤꯡꯅ, "ꯑꯦ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯕ ꯈꯨꯗꯤꯡ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯐꯕ ꯇꯧꯕꯤꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯑꯐꯕ ꯑꯗꯨꯕꯨ ꯏꯄꯨ ꯑꯃꯥꯏꯕꯅ ꯃꯊꯃꯣꯏ ꯆꯥꯛꯄꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ." ꯄꯥꯔꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯅꯥ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯁꯤꯡꯉꯦꯜꯅ, "ꯇꯁꯦꯡꯕꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ 5ꯒꯤ ꯃꯔꯛꯇ ꯂꯥꯛꯈꯤ꯫ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯨꯅ ꯃꯔꯨꯞ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯨ ꯐꯨꯝꯕꯤ ꯃꯤꯁꯛ ꯑꯅꯤꯈꯛ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯈꯟꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯅꯔꯛꯄꯅ ꯐꯅ ꯀꯨꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯆꯦꯌꯥꯏꯒ ꯑꯃꯥꯏꯕ ꯈꯨꯂꯦꯟꯒ ꯑꯅꯤ ꯑꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯈꯤ꯫ ꯇꯝꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯉꯝꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯈꯤ, ꯊꯛꯃꯤꯟꯅꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯗꯅ ꯆꯥꯕꯗꯨ ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯃꯤꯇ꯭ꯔꯪ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯏꯆꯦꯌꯥꯏꯒ ꯑꯃꯥꯏꯕ ꯈꯨꯂꯦꯟꯒꯅ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯁꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯂꯤꯕꯗꯤ ꯏꯄꯨ ꯑꯃꯥꯏꯕꯅ ꯑꯣꯏꯈꯤ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯐꯠꯇꯕ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯈꯧꯔꯥꯡꯂꯕ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯥꯏꯔꯦꯝꯕꯤ 4ꯒꯤ ꯃꯤꯇ꯭ꯔꯪ ꯄꯨꯝꯕ ꯍꯨꯔꯥꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯏꯄꯨ ꯑꯃꯥꯏꯕꯒꯤꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯄꯨꯝꯕ ꯂꯧꯕꯤꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯈꯨꯂꯦꯟꯕꯨꯅ ꯑꯐꯕ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯃꯔꯥꯜ ꯄꯨꯝꯕꯅ ꯏꯄꯨꯗ ꯇꯥꯈꯤ꯫ ꯃꯥꯒꯤ ꯂꯧꯅꯝꯂꯥꯡꯗ ꯃꯌꯥꯝꯁꯨ ꯊꯥꯖꯗꯨꯅ ꯄꯥꯎ ꯑꯗꯣ ꯂꯥꯟꯅ ꯁꯟꯗꯣꯛꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯂꯣꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯕꯗ ꯃꯤꯇ꯭ꯔꯪ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯁꯤꯜꯂꯒ ꯐꯠꯇꯕ ꯁꯛꯎꯗꯕ ꯂꯥꯏ ꯑꯃꯒꯨꯝꯅ ꯑꯣꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥ ꯊꯣꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯈꯪꯗꯕꯅ ꯏꯄꯨ ꯑꯃꯥꯏꯕꯒꯤ ꯐꯠꯇꯕ ꯊꯋꯥꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯏꯅꯕꯤꯈꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯗ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯄꯥꯔꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ, "ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯝ ꯇꯣꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯦꯜꯂꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯄꯨ ꯑꯃꯥꯏꯕ ꯑꯁꯤꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯩ ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯏꯄꯨ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯑꯣꯏ꯫ ꯑꯣ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ?
ꯁꯤꯡꯉꯦꯜꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯝꯂꯤꯕ ꯃꯍꯩ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯗꯨ ꯈꯛꯇꯅꯤ. ꯅꯍꯥꯛꯅ ꯅꯍꯥ ꯃꯈꯩ ꯑꯩꯕꯨ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜꯗ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯉꯥꯛꯇꯅꯤ. ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯁꯦꯡꯕ ꯐꯥꯎꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯎꯖꯥꯎ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯃꯗꯣ ꯑꯃꯥꯏꯕ ꯈꯨꯂꯦꯟꯅ ꯈꯨꯗꯤꯡꯃꯛ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯟꯗꯨꯅ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯝꯕꯅꯤ. ꯃꯗꯨꯕꯨ ꯅꯐꯝꯗ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯐꯝꯗ ꯎꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯄꯨꯔꯛꯄꯅꯤ. ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ. ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯁꯨ ꯅꯠꯇꯦ. ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯀꯝꯗꯧꯅ ꯑꯩꯅ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯈꯨꯂꯦꯟ ꯑꯗꯨꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯁꯤꯡꯉꯦꯜꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ. ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯗꯤ ꯂꯥꯟꯗꯕ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ. ꯑꯩꯒꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯄꯤꯔꯝꯕ ꯂꯤꯛ ꯑꯃ ꯂꯩ. ꯃꯗꯣ ꯑꯆꯝꯕ ꯂꯤꯛ ꯅꯠꯇꯦ. ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛꯅ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯒꯅꯤ. ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯑꯣꯏꯕꯅ ꯄꯥꯏꯔꯕꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯎꯠꯀꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ. ꯃꯤꯑꯣꯏꯕ ꯑꯣꯏꯁꯅꯨ, ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯁꯅꯨ, ꯚꯨꯠ ꯑꯣꯏꯁꯅꯨ, ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ. ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯤꯟꯅꯒꯦ. ꯅꯪꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯤꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤ. ꯑꯩꯅ ꯍꯦꯛ ꯍꯦꯛ ꯈꯨꯔꯨꯝꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯤꯛ ꯑꯗꯣ ꯁꯤꯖꯤꯟꯗꯨꯅ ꯆꯪꯉꯨ. ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯑꯈꯟꯅꯕ ꯃꯈꯜꯒꯤ ꯂꯪ ꯑꯃꯈꯛꯅ ꯀꯤꯗꯨꯅ ꯊꯝꯂꯝꯒꯅꯤ. ꯃꯗꯣ ꯅꯍꯥꯛꯅ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧ. ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯏꯆꯦ ꯌꯥꯏꯒ ꯑꯃꯥꯏꯕ ꯈꯨꯂꯦꯟꯒꯗꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯥꯛꯀꯅꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯛꯀꯗꯧꯕꯒꯤ ꯍꯣꯠꯅꯩ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯅꯅꯕ ꯂꯥꯜꯂꯣꯡ ꯑꯣꯏꯕꯅ. ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯛ ꯑꯗꯣ ꯃꯈꯣꯏꯗ ꯁꯣꯛꯍꯜꯂꯨ. ꯄꯥꯔꯤꯅ ꯃꯤꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯤꯕꯨ ꯁꯤꯕꯨ ꯑꯩꯅ ꯉꯝꯒꯗ꯭ꯔꯣ? ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯈꯟꯒꯅꯨ. ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯒꯗꯕꯅꯤ. ꯆꯠꯂꯣ, ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ. ꯍꯟꯗꯛ ꯑꯃꯨꯛꯀ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ. ꯄꯥꯔꯤꯁꯨ ꯁꯤꯡꯉꯦꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯧꯅꯥ ꯂꯩꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ. ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯣꯟ ꯅꯣꯛꯂꯒ ꯁꯒꯦꯂꯕꯤ, ꯄꯟꯊꯔꯒꯅꯨ. ꯑꯩꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ. ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯃꯥꯏ ꯄꯥꯛꯎꯀꯣ ꯍꯥꯏꯕꯒꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯁꯤꯡꯉꯦꯜꯅ ꯆꯦꯖꯦꯠ ꯑꯃ ꯄꯤꯔꯒ ꯃꯁꯤꯅ ꯂꯤꯛ ꯑꯗꯨꯒꯤ ꯂꯩꯐꯝꯅꯤ. ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯎꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯉꯦꯜꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯄꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯕ ꯑꯗꯨꯗꯗꯤ ꯈꯪꯍꯧꯗꯅ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯝꯃꯤ. ꯍꯤꯞꯂꯝꯕꯗꯒꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯡꯉꯦꯜꯅ ꯄꯤꯔꯛꯈꯤꯕ ꯆꯦꯖꯦꯠ ꯑꯗꯨ ꯊꯦꯡꯅꯔꯦ. ꯄꯟꯊꯗꯅ ꯄꯥꯔꯤꯗꯨ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ. ꯃꯦꯝꯆꯥꯅ ꯉꯛꯅ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯄꯣ? ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" ꯄꯥꯔꯤꯅ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯅ "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ?" ꯁꯣꯝꯗꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯁꯤꯡꯉꯦꯜꯅ ꯄꯤꯔꯛꯄ ꯆꯦꯖꯦꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛ ꯑꯗꯨꯒꯤ ꯊꯝꯐꯝ ꯈꯪꯂꯝꯃꯤ. ꯍꯔꯥꯎꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯤꯛ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯝꯗꯦ. ꯃꯁꯥꯅꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯟꯖꯩ. "ꯑꯩꯁꯦ ꯄꯨꯛꯆꯦꯜꯗꯤ ꯁꯦꯡꯗꯤ ꯁꯦꯡꯕꯖꯥꯠꯅꯤ. ꯍꯩꯃꯥ, ꯑꯩ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯅꯤꯗꯣ ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯉꯦꯜꯅ ꯍꯦꯛ ꯍꯦꯛ ꯈꯨꯔꯨꯝꯖꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ. ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯅꯤꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯎꯖꯥꯎ ꯑꯗꯨꯗ ꯀꯤꯗꯨꯅ ꯊꯝꯂꯤꯕ ꯂꯪ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯩꯈꯨ ꯈꯨꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯃꯥꯏꯕ ꯈꯨꯂꯦꯟ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦꯌꯥꯏꯗꯨ ꯊꯣꯔꯛꯂꯝꯃꯤ. "ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯃꯍꯩ ꯄꯥꯏꯕ ꯑꯃꯅꯒ ꯂꯪ ꯑꯁꯤ
ꯂꯧꯊꯣꯛꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯩ ꯍꯥꯏꯗꯅ ꯈꯜꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯍꯥꯛꯅ ꯑꯣꯏꯔꯦ꯫ ꯑꯔꯦꯝꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯄꯥꯔꯤꯅ ꯑꯩꯁꯦ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯏꯆꯝ ꯆꯝꯅ ꯎꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯦꯀꯣ꯫ ꯈꯨꯂꯦꯟꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯍꯩ ꯑꯉꯥꯎꯕ, ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯃꯤꯇ꯭ꯔꯪ ꯑꯃ ꯁꯦꯝꯗꯨꯅ ꯄꯥꯔꯤ ꯇꯝꯅ ꯂꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯄꯥꯔꯤꯗꯗꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯃꯒꯨꯜ ꯌꯥꯎꯗꯕ ꯑꯃꯒꯨꯝꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯔꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯜꯂꯕꯁꯨ ꯀꯩꯁꯨ ꯆꯪꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯉꯛꯅ ꯀꯔꯤꯅꯣ? ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯤꯇ꯭ꯔꯪ ꯄꯥꯏꯕꯅꯣ? ꯄꯥꯔꯤꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯒ ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯥꯏ ꯑꯃꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯀꯤ ꯀꯟꯈ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯅꯐꯝꯗꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯄꯥꯔꯤꯅ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯈꯣꯏꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯕꯨ ꯃꯍꯩ ꯍꯩꯕ ꯑꯃꯒꯨꯝ ꯑꯣꯏꯍꯟꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯂꯤꯛ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯕ ꯄꯥꯝꯕ, ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯩ ꯀꯅꯥꯗ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯎꯖꯥꯎ ꯑꯁꯤ ꯎꯕꯗ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯈꯣꯏꯅ ꯑꯃꯨꯛ ꯏꯃꯥꯡ ꯑꯁꯤꯗ ꯊꯣꯛꯆꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯅꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯂꯤꯛ ꯑꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯝꯒꯦ꯫ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯇ꯭ꯔꯪ ꯌꯥꯎꯕ ꯂꯤꯛ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯊꯥꯖꯕꯗꯤ ꯉꯝꯗꯦ꯫ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯖꯍꯟꯒꯅꯤ? ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕ, ꯑꯗꯨꯅ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯂꯤꯛ ꯑꯁꯤꯁꯨ ꯃꯐꯝ ꯈꯪꯗꯅ ꯆꯟꯅꯗꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯄꯥꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯁꯤꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯂꯤꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯂꯦꯟ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯪꯍꯥꯏ ꯈꯟꯖꯤꯟꯗ ꯅꯨꯄꯥ ꯃꯆꯥ ꯉꯥꯏꯈꯣ, ꯂꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯍꯧꯔꯒꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯦꯝꯅꯈꯛ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯤꯛ ꯑꯗꯨ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯤꯛ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯂꯤꯛ ꯑꯁꯤꯗ ꯊꯦꯡꯉꯨ, ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯅꯤ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯪ ꯀꯔꯥꯝꯕꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯤꯛ ꯑꯗꯨꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯩꯒꯨꯝꯅ ꯆꯥꯛꯂꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯔꯝꯃꯤ꯫ ꯄꯣꯈꯥꯏꯗꯨꯅ ꯎꯠꯀꯨꯝꯅ ꯇꯨꯝꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯁꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯈꯠꯂꯛꯄꯒꯨꯝꯅ ꯑꯅꯧꯕ ꯎꯍꯩꯒꯤ ꯃꯄꯥꯜ ꯀꯌꯥ ꯁꯥꯔꯛꯂꯝꯃꯤ꯫ ꯐꯖꯔꯕ ꯃꯅꯥ ꯄꯨꯡꯂꯕ ꯎꯖꯥꯎ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯛꯍꯦꯜꯂꯕ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯡꯌꯦꯜꯗꯨ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯍꯔꯥꯎꯅ ꯑꯣ, ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯝꯂꯕꯀꯣ? ꯑꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅꯅꯤ꯫ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯁꯦ ꯑꯩ ꯈꯛꯅ ꯉꯝꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯤꯡꯌꯦꯜꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯂꯝꯕꯤꯅꯤ ꯃꯁꯥꯅ ꯈꯪꯖꯗꯨꯅ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯔꯨꯞꯀꯨꯝꯅ ꯁꯥꯟꯅꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫